ꯇꯥꯈ꯭ꯔꯕ ꯁꯦꯅꯥꯄꯇꯤ ꯅꯨꯡꯇꯤꯒꯤ ꯀꯣꯅꯨꯡ ꯆꯠꯄ ꯂꯦꯞꯂꯝꯗꯦ ꯉꯟꯇꯥ ꯃꯇꯝ ꯆꯥꯅ ꯀꯣꯅꯨꯡ ꯀꯥꯔꯝꯃꯤ ꯃꯌꯥꯝꯅꯁꯨ ꯍꯧꯖꯤꯛꯇꯤ ꯁꯦꯅꯥꯄꯇꯤꯕꯨ ꯌꯥꯝꯅ ꯐꯕ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯌꯥꯊꯪ ꯉꯥꯛꯅ ꯆꯠꯄ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯂꯧꯅꯔꯝꯃꯤ ꯄꯨꯛꯅꯤꯡꯗꯗꯤ ꯁꯦꯅꯥꯄꯇꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯡ ꯐꯅ ꯌꯥꯝꯅ ꯍꯧꯈ꯭ꯔꯦ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯑꯗꯨꯃꯛ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯅ ꯑꯃꯗ ꯍꯪꯅꯩ ꯀꯅꯥꯅꯣ ꯁꯦꯅꯥꯄꯇꯤ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯔꯤꯒꯕ ꯅꯤꯡꯊꯧꯗ ꯍꯪꯒꯠꯄꯁꯨ ꯀꯅꯥꯁꯨ ꯉꯟꯅꯗꯦ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯇꯣꯉꯥꯟꯕ ꯃꯁꯤꯡ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝꯅ ꯈꯪꯏ ꯁꯦꯅꯥꯄꯇꯤ ꯌꯥꯎꯗꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯃꯇꯝ ꯀꯨꯏꯁꯜꯂꯛꯂꯝꯃꯤ ꯁꯦꯅꯥꯄꯇꯤꯅ ꯇꯧꯒꯗꯕ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯅꯤꯡꯊꯧꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯍꯣꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯂꯝꯃꯤ ꯂꯩꯕꯥꯛꯀꯤ ꯊꯧꯔꯝ ꯊꯧꯁꯤꯟ ꯄꯥꯡꯕꯗ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯥꯡ ꯄꯨꯝꯕ ꯁꯦꯅꯥꯄꯇꯤꯅ ꯑꯍꯣꯕ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯃꯇꯥꯡ ꯆꯥꯅ ꯃꯇꯝꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯂꯩꯕꯥꯛꯀꯤ ꯊꯧꯔꯝ ꯄꯥꯡꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯃꯗ ꯃꯄꯨꯡ ꯏꯐꯥ ꯐꯥꯕ ꯉꯝꯂꯝꯗꯦ ꯑꯃꯒꯤ ꯃꯆꯤꯟꯗꯒꯤ ꯑꯃꯒꯤ ꯃꯅꯥꯀꯣꯡꯗ ꯃꯊꯪ ꯄꯥꯎꯊꯥꯡ ꯄꯤꯅꯈꯤꯕꯒꯨꯝ ꯂꯩꯕꯥꯛ ꯄꯨꯝꯕ ꯁꯔꯥ ꯁꯟꯈꯤꯔꯝꯃꯤ ꯁꯦꯅꯥꯄꯇꯤ ꯐꯝ ꯍꯥꯡꯕꯗꯒꯤ ꯂꯩꯕꯥꯛ ꯋꯥꯌꯦꯜ ꯅꯤꯌꯝ ꯅꯤꯇꯤ ꯀꯥꯏꯔꯦ ꯍꯥꯏꯕ ꯁꯟꯗꯣꯛꯈꯤ ꯍꯥꯟꯅꯒꯤ ꯁꯦꯅꯥꯄꯇꯤꯗꯨ ꯃꯐꯝ ꯇꯥꯈ꯭ꯔꯦ ꯌꯣꯡꯒꯤ ꯋꯥꯊꯣꯛꯇꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯣꯏꯗꯨꯅ ꯁꯦꯅꯥꯄꯇꯤ ꯐꯝ ꯇꯥꯈꯤꯕꯅꯤ ꯑꯁꯤꯅꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯉꯥꯡꯅꯅꯤꯡꯕ ꯅꯣꯛꯅ ꯆꯥꯎꯕ ꯇꯥꯏꯕꯪꯅꯤ ꯄꯉꯥꯡꯗ ꯉꯥꯡꯅꯩ ꯁꯦꯅꯥꯄꯇꯤꯅ ꯏꯅꯤꯡꯊꯧꯗ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯜꯂꯨꯕꯗꯒꯤ ꯋꯥꯊꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯅꯤꯡꯊꯧꯒ ꯁꯦꯅꯥꯄꯇꯤꯒ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯌꯣꯡꯒꯤ ꯎꯃꯪ ꯑꯃꯒꯤ ꯃꯔꯝꯗ ꯃꯨꯛꯅꯔꯛꯈꯤꯕꯅꯤ ꯅꯤꯡꯊꯧꯅ ꯆꯨꯝꯃꯤ ꯁꯦꯅꯥꯄꯇꯤꯅ ꯂꯥꯜꯂꯤ ꯁꯦꯅꯥꯄꯇꯤꯅ ꯆꯨꯝꯃꯤ ꯅꯤꯡꯊꯧꯅ ꯂꯥꯜꯂꯤ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯅꯕ ꯂꯦꯞꯂꯝꯗꯦ ꯀꯅꯥ ꯑꯃꯅ ꯍꯥꯏ ꯎꯃꯪꯗ ꯌꯣꯡ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤꯅꯤ ꯈꯔ ꯑꯃꯅ ꯍꯥꯏ ꯌꯣꯡ ꯍꯥꯠꯂꯒ ꯆꯥꯕ ꯄꯥꯈꯪ ꯑꯃ ꯎꯃꯪꯗꯒꯤ ꯐꯥꯔꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯨꯕꯗꯒꯤ ꯋꯥꯊꯣꯛ ꯑꯗꯨ ꯊꯣꯛꯂꯤꯕꯅꯤ ꯀꯥꯡꯕꯨ ꯈꯔꯅ ꯍꯥꯏꯅꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯎꯃꯪꯗꯒꯤ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯄꯥꯈꯪꯗꯨ ꯄꯥꯝꯕꯗꯒꯤꯅꯤ ꯍꯥꯏ ꯔꯥꯖꯀꯨꯃꯥꯔꯤꯅ ꯕꯟꯗꯤ ꯄꯥꯈꯪꯗꯨꯒꯤ ꯃꯤꯆꯪ ꯆꯪꯏ ꯍꯥꯏꯕ꯭ꯔꯥ ꯌꯣꯡ ꯆꯥꯗ ꯌꯦꯠꯅꯔꯛꯄꯗꯒꯤ ꯎꯃꯪꯗ ꯌꯣꯡ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯒꯤ ꯊꯣꯛꯈꯤꯅꯤ ꯍꯥꯏꯕ ꯇꯣꯉꯥ ꯀꯌꯥ ꯑꯃ ꯁꯟꯗꯣꯔꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯁꯦꯅꯥꯄꯇꯤ ꯋꯥꯈꯜ ꯆꯣꯏꯔꯕ ꯑꯃꯒꯨꯝ ꯆꯣꯏꯔꯣꯜ ꯂꯣꯜꯂꯝꯃꯤ ꯑꯩ ꯃꯤ ꯍꯥꯠꯀꯅꯤ ꯑꯩ ꯌꯣꯡ ꯍꯥꯠꯀꯅꯤ ꯃꯤ ꯍꯥꯠꯀꯅꯤ ꯌꯣꯡ ꯍꯥꯠꯀꯅꯤ ꯕꯕꯥ ꯌꯣꯡꯗꯤ ꯀꯗꯥꯏꯅꯣ ꯀꯗꯥꯏꯗꯒꯤ ꯌꯣꯡꯅꯣ ꯌꯣꯡꯅꯥꯎ ꯃꯆꯥ ꯃꯥꯟꯕ ꯆꯪꯉꯣ ꯏꯃꯨꯡꯗ ꯀꯔꯤꯅꯣ ꯌꯨꯝꯊꯪꯅꯕꯅ ꯇꯥꯔꯒ ꯀꯔꯤ ꯍꯥꯏꯅꯈꯤꯅꯦ ꯇꯞꯅ ꯉꯥꯡꯉꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯤ ꯍꯥꯠꯀꯦ ꯌꯣꯡ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕꯗꯨꯕꯣ ꯇꯁꯦꯡꯅꯃꯛ ꯅꯨꯄꯤ ꯑꯩ ꯃꯤ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯌꯣꯡꯁꯨ ꯍꯥꯠꯀꯅꯤ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯁꯨꯛꯊꯥ ꯊꯥꯔꯣꯏ ꯑꯩꯕꯨ ꯁꯦꯅꯥꯄꯇꯤ ꯐꯝꯗꯒꯤ ꯂꯧꯊꯣꯛꯄ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝꯗꯤ ꯂꯧꯊꯣꯛꯀꯗꯧꯔꯤꯕ ꯃꯇꯝ ꯈꯔ ꯍꯛꯆꯥꯡ ꯉꯝꯂꯨꯗꯕꯒꯤ ꯀꯣꯅꯨꯡ ꯀꯥꯕ ꯉꯝꯗꯕꯒꯤ ꯇꯧꯕꯅꯤ ꯂꯩꯕꯥꯛꯀꯤ ꯐꯅꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄ ꯉꯝꯂꯤꯕꯗꯣ ꯃꯣꯏ ꯕꯕꯥꯒꯤ ꯊꯧꯔꯥꯡ ꯍꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯏ ꯍꯥꯏꯕꯗꯥꯏꯅꯦ ꯅꯤꯡꯊꯧꯁꯦ ꯉꯥꯎꯔꯕꯣꯏꯔꯦ ꯅꯤꯡꯊꯧ ꯉꯥꯎꯕ ꯉꯥꯎꯗꯕ ꯑꯩ ꯈꯪꯗꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯍꯩꯁꯤꯡꯕꯤ ꯑꯗꯨꯅ ꯊꯣꯛꯍꯟꯕꯅꯤ ꯂꯣꯏꯅ ꯑꯗꯨꯒ ꯑꯃꯅ ꯎꯃꯪꯒꯤ ꯌꯣꯡꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯅꯤ ꯁꯨꯕꯗ ꯂꯩꯒꯅꯤ ꯑꯩꯅ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯌꯣꯡ ꯃꯌꯥꯝꯗꯨ ꯊꯛꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯀꯨꯞꯌꯥꯟ ꯌꯥꯜꯂꯒ ꯍꯥꯠꯇꯣꯛꯂꯨꯒꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯟꯌꯥ ꯖꯕꯥꯅꯤꯀꯥ ꯍꯥꯏꯕꯗꯣ ꯃꯉꯛ ꯀꯛꯇꯨꯅ ꯑꯩꯅ ꯍꯥꯠꯀꯅꯤ ꯃꯁꯤꯃꯗꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯑꯩꯍꯥꯛ ꯃꯤ ꯍꯥꯠꯄꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯗꯣꯛ ꯂꯩꯔꯕꯁꯨ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈ꯭ꯔꯕꯁꯨ ꯍꯥꯠꯆꯈ꯭ꯔꯁꯅꯨ ꯑꯩꯕꯨ ꯚꯥꯞꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯤꯅꯦ ꯅꯨꯄꯥ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨꯕꯨ ꯔꯥꯖ ꯀꯩꯅ꯭ꯌꯥꯅ ꯅꯪꯕꯨ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝꯗꯒꯤ ꯂꯧꯊꯣꯛꯄ ꯉꯝꯕ꯭ꯔꯅꯦ ꯑꯗꯨꯒ ꯎꯃꯪꯗ ꯂꯩꯕ ꯌꯣꯡꯁꯤꯡꯅ ꯀꯔꯝꯕ ꯑꯌꯦꯠꯄ ꯄꯤꯔꯤꯕ ꯑꯩꯅ ꯎꯃꯪꯗꯒꯤ ꯄꯥꯈꯪ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯐꯪꯂꯤꯕ ꯗꯁꯥ ꯑꯁꯤ ꯐꯪꯂꯝꯂꯣꯏꯗꯕꯅꯤ
누피 선이기 다사 짱바 하오라반 Sani da sa kaina tawre isina karom dagino. Nupa nang sing ngawra malida. Mi hat kani amu hai, yong hat kani amu hai. Sani da sa sangle amu hai. Nati, kadai da umang duda chaluri bano. 마네 우망두다 쌀람드라바디 ngasi 팡리바 다사시 낭남 로이다바니 아다보 마두디 닝타옹나 타키바니 아이부 세나부티 밤디기 럭톡나부 쿠진 토랑 소이든 오이람간 레바키 파나부 칼리부 세나부티 이모부 럭톡라가 이노노 세나부티 마합가니 신 Kanana senapati o hengadoriba. Pai pai. Laiba kining thaw oirabasu chap chabalaman sing sinupa. Hawgalo nupa mande. Pham tabagi damakta nakhong nakhutek pasunatana. Hairang turang lakliba dubu auba misingna nisa saba mankini. asomdana ningthawdudi matha kanna sari senapati gi phamsi kuina hangandana thamlabanina ningthawgi mapangan hanthagadawri atopa lebaki ningthawsingna lan tasalalabadi yamna thuna maithigidawribani senapati yawdana ningthawna kuina lebak ngapusu oithokte yongi umangda leiba pakhangdubu umangda hawdiksu leiramkhigadra kana tharaga mahakpu kaholuba yagani numidang phana thengla phawba ningthaw tumdana saukrida long nga tharaga wakhan tawraga mamit anidu pangtuna lei maharani na sanglaktuna hangatlarami karino ining thau tumning ba pokpidrabra matamsi phana thenglabani Rani tumma changdri nangsu laune sida phamu laune wa khanadaba yadri hayeng nongalaga ingna khanarabasu yai kari karamba arubu wafam leirabagi Senapati yaudna leibak amagi ningthauna karamna kayam kuina leibak ngakadoribano Senapati yaudabadagi ningthau ai thauna pangal amatti yaudri senapati di kadai salkraba mabu suti karakle haibadaine Senapati gi pham takre Senapati mahak ki pham hangli yamna athuba matamda mahak ki pham masibu habladrabadi konungi pham naiba miyam singna thabuk sinaba amatti yaroidor senapati oiba yaba matik saw misak leire haibadaine ko khek hapchilo Madubu oigadaba matik chaba miyoi edudi swaida nakna leibasu natte aduga hairubada yarakani yaroi haibasu khangba ngamdribani kaya yamna lapladana sagol tongba manaya mani tharaga loire leibak amagi senapati oyu haiba yadrapadi angawba mi oiba taredana nati misak adubu ining thauna hana khangba misak laba mathong sado mi oiramlabadi pham takhiba senapati du ki mamangda changta duna tokani natte Rani adumna natte koisum sanga sidagi thadokhiba umangdagi parakpa pakhang adubuni mahak adubu mathauna maringjel mabudi leibadi ain onthokna mal adubu loina na mahaki saung sadadasu piba murti onthokna ningthijaribani nasanupi do amu angawbi saduna layengna niko madugi waga tahalu yaba nate karamna noni Rani isanupi mahaksu gyan leitabasu natte mahaki wakhal kayada wangkrabani Senapati gi aswebani ti kaya ba puthokladuna bandi amagi achumba bisar tohladuna mapunsi choppa kaisum sangda bandi oiragadaba mi amabu maning tamhan kribani leibakna konung manungda kari ngangna khinei khoibo kaisum sangda bandi oina thamluro misak amabo asok sawraba leibak amagi senapati hekta hapchili haina ngangna khiroidra achumbani ngangna ningba kharadi adumak ngangna batabani mi machin kanana menba ngamgani adubu senapati gi haisingba praja gi penanaba chakhutnaba tawi khangbadagi maraina tapna ngangnariba singado tukhigadoribani aduda moi babungsu leibak asigi ningthau ama oiribani nanai nubina phauba ining thau haina kaujaribani ining thaugi wayel pathap senapati gi pham hapagi matangda leibak ki ningthau de yengthiba waroba kalakpa kanana lana paudamna khiduna phattaba niyam kaiba wakhal khanthadaba ningthaugi thawong ni haina noknarakpasu yai
ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯤ ꯌꯣꯡꯒꯤ ꯋꯥꯈꯜꯗ ꯂꯥꯏꯁꯨꯔꯕ ꯃꯤꯅꯤꯀꯣ ꯌꯣꯡꯒꯤ ꯎꯃꯪꯗ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯃꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯅꯤ ꯌꯣꯡꯒꯤ ꯋꯥꯈꯜꯗ ꯈꯟꯕ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯅꯤꯡꯊꯧ ꯑꯣꯏꯅ ꯈꯪꯕ ꯑꯃꯗꯤ ꯂꯩ ꯄꯥꯈꯪ ꯑꯗꯣ ꯑꯆꯨꯝꯕ ꯇꯧꯒꯗꯕ ꯑꯃꯗꯤ ꯃꯊꯧꯅ ꯂꯩꯒꯗꯕ ꯃꯤꯁꯛꯅꯤ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ ꯊꯕꯛꯁꯤ ꯈꯔ ꯌꯥꯡꯁꯤꯟꯅꯕ ꯀꯔꯤ ꯀꯔꯝꯕ ꯎꯄꯥꯏ ꯇꯧꯒꯅꯤ ꯏꯅꯤꯡꯊꯧꯅ ꯃꯤ ꯊꯥꯔꯒ ꯄꯥꯈꯪꯗꯨ ꯎꯃꯪꯗꯒꯤ ꯀꯧꯍꯜꯂꯨꯒꯗ꯭ꯔꯥ ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯎ ꯍꯥꯏꯔꯨꯕꯗ ꯍꯔꯥꯎꯅ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯄꯥꯏꯌꯨ ꯍꯥꯏꯔꯤꯕ ꯑꯁꯦ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯃꯥꯒꯤꯗꯃꯛꯇꯗꯤ ꯁꯦ ꯔꯥꯅꯤ ꯅꯤꯡꯊꯧꯃꯛ ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯕ ꯐꯝ ꯃꯍꯥꯛ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯨꯗ꯭ꯔꯕꯁꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯃꯇꯤꯛ ꯆꯥꯒꯗꯕꯗꯨ ꯏꯅꯤꯡꯊꯧꯅ ꯈꯟꯕꯤꯔꯒ ꯏꯅꯤꯡꯊꯧꯅ ꯊꯨꯅ ꯍꯥꯞꯆꯤꯟꯅꯕ ꯇꯧꯕꯤꯌꯨ ꯐꯔꯦ ꯍꯌꯦꯡꯁꯦ ꯏꯅꯥꯏ ꯑꯅꯤ ꯊꯥꯔꯒ ꯎꯃꯪꯗ ꯆꯠꯂꯨ ꯑꯩꯅ ꯍꯥꯏꯔꯒꯦ ꯃꯥꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯍꯜꯂꯨꯔꯒꯦ ꯌꯥꯔꯛꯀꯅꯤ ꯊꯥꯖꯗꯦ ꯃꯗꯨꯒꯤ ꯄꯥꯈꯪꯗꯣ ꯌꯥꯝꯅ ꯑꯔꯥꯏꯕ ꯃꯤꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯅꯣꯡꯉꯥꯟꯕꯒ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯑꯅꯤ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯣꯟ ꯄꯨꯝꯕ ꯁꯨꯒꯥꯏꯅ ꯇꯥꯛꯂꯦ ꯃꯅꯥꯏ ꯑꯅꯤꯗꯨ ꯈꯨꯗꯛꯇ ꯌꯥꯊꯪ ꯍꯦꯛ ꯐꯪꯕꯒ ꯁꯒꯣꯜ ꯊꯧꯗꯨꯅ ꯎꯃꯪ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ ꯎꯃꯪ ꯌꯧꯅꯕ ꯆꯠꯄꯗ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯊꯧꯔꯕꯁꯨ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯑꯗꯨꯝ ꯆꯪꯂꯝꯃꯤ ꯃꯅꯥꯏꯁꯤꯡꯗꯨ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯂꯥꯛꯄꯒꯤ ꯋꯥꯕꯅ ꯂꯣꯏꯔꯝꯃꯤ ꯎꯃꯪ ꯌꯧꯔꯒ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯃꯅꯥꯏ ꯑꯅꯤꯗꯨ ꯂꯣꯡꯅ ꯄꯣꯊꯥꯔꯤ ꯌꯣꯡ ꯃꯌꯥꯝꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯣꯡꯁꯤꯡꯗꯨ ꯊꯑꯣꯏꯅ ꯃꯤ ꯑꯅꯤ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯊꯧ ꯏꯁꯥ ꯁꯥꯔꯝꯗꯦ ꯉꯥꯏꯍꯥꯛ ꯍꯤꯞꯂꯒ ꯍꯩ ꯍꯦꯛꯄ ꯌꯥꯎ ꯂꯩ ꯍꯦꯛꯄ ꯌꯥꯎ ꯐꯅ ꯀꯨꯏꯅ ꯅꯨꯡꯉꯥꯏꯕ ꯆꯥꯕ ꯊꯛꯄ ꯄꯦꯟꯅꯕ ꯇꯧꯖꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯈꯪꯗꯨ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ ꯍꯩ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯥꯈꯪꯗꯨ ꯑꯃꯨꯛ ꯆꯦꯟꯈꯤꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯇꯥꯅꯤꯀꯣ ꯈꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯐꯅ ꯀꯨꯏꯅ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯗꯨꯅ ꯊꯤꯕꯗ ꯄꯥꯈꯪ ꯑꯗꯨ ꯂꯩꯕ ꯎꯔꯝꯗꯦ ꯀꯥꯏꯅꯊꯪꯗ ꯌꯣꯡ ꯑꯗꯨꯒ ꯄꯥꯈꯪ ꯑꯗꯨꯒ ꯑꯁꯣꯡ ꯑꯃꯣꯡꯁꯣꯡ ꯃꯔꯛꯇ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯍꯩ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤꯗꯨ ꯎꯕꯗ ꯌꯣꯡꯅꯨꯕꯤ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯇꯣꯅꯥꯟꯕꯗꯤ ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯂꯝꯗꯦ ꯌꯣꯡ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯄꯥꯈꯪꯗꯨꯒꯤ ꯃꯈꯨꯠꯇꯣ ꯀꯟꯅ ꯄꯥꯏꯔꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯥꯏ ꯑꯅꯤꯗꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯎꯃꯪꯒꯤ ꯄꯥꯈꯪ ꯇꯣꯅꯥꯟꯕꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤꯗꯨꯗ ꯍꯪꯒꯠꯆꯔꯛꯏ ꯀꯔꯤ ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯁꯅꯥꯌꯥꯊꯪ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯍꯧꯖꯤꯛꯃꯛ ꯂꯥꯛꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯏꯗꯣ ꯍꯥꯏ ꯀꯔꯤꯒꯤ ꯅꯪꯅ ꯀꯤꯔꯤꯕꯅꯣ ꯃꯈꯣꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯟꯅꯒꯨꯝ ꯐꯥꯗꯨꯅ ꯄꯨꯟꯗꯨꯅ ꯄꯨꯕꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯍꯥꯎꯕ ꯍꯩꯔꯥ ꯈꯜꯂꯒ ꯑꯝꯇ ꯍꯦꯜꯂꯛꯑꯣ ꯌꯣꯡ ꯑꯗꯨ ꯇꯣꯅꯥꯟꯕꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯍꯔꯥꯎꯅ ꯎ ꯑꯗꯨꯗ ꯀꯥꯗꯨꯅ ꯍꯩ ꯊꯤꯔꯝꯃꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤꯗꯨ ꯐꯝꯊꯔꯗꯨꯅ ꯇꯣꯅꯥꯟꯕꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯆꯕ ꯅꯠꯆꯗꯦ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯎꯃꯪꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯌꯣꯡꯁꯤꯡꯁꯤꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯈ꯭ꯔꯅꯤ ꯑꯩꯍꯥꯛ ꯌꯣꯡꯁꯤꯒꯤ ꯃꯇꯝ ꯈꯔ ꯀꯥꯏꯅꯔꯨꯕꯗ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯂꯝꯃꯤ ꯑꯩꯕꯨ ꯋꯥꯔꯧꯕꯤꯕ ꯇꯧꯕꯤꯒꯅꯨꯀꯣ ꯏꯅꯤꯡꯊꯧꯗ ꯅꯤꯡꯊꯤꯅ ꯇꯝꯕꯤꯌꯨ ꯈꯨꯗꯣꯡꯆꯥꯕ ꯃꯇꯝ ꯑꯃ ꯌꯦꯡꯂꯒ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯏꯅꯤꯡꯊꯧꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅ ꯇꯝꯒꯅꯤ ꯌꯥꯔꯕꯗꯤ ꯀꯣꯅꯨꯡꯗ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯖꯩ ꯏꯌꯥꯝꯕꯅꯤ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯑꯁꯨꯝꯅ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛ ꯑꯋꯥꯕ ꯄꯤꯕꯤꯔꯒꯅꯨ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯐꯝꯗ ꯑꯩꯅ ꯁꯤꯡꯕ ꯉꯝꯗ꯭ꯔꯕ ꯂꯃꯟ ꯇꯣꯟꯖꯔꯕꯅꯤ ꯅꯪꯒꯤ ꯑꯋꯥꯕ ꯂꯃꯟ ꯇꯣꯟꯕ ꯇꯣꯟꯗꯕ ꯋꯥꯗꯨꯗꯤ ꯂꯥꯏꯔꯤ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯏꯅꯤꯡꯊꯧꯗ ꯀꯔꯤ ꯍꯥꯏꯅ ꯇꯝꯃꯨ ꯍꯥꯏꯕꯒꯦ ꯑꯩꯈꯣꯏꯗꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡꯏꯟꯅ ꯅꯪꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯔꯛꯎ ꯍꯥꯏꯕꯅꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕꯗꯣ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯂꯥꯟ ꯁꯦꯝ ꯁꯥꯗꯨꯅ ꯍꯥꯏꯖꯤꯟꯕꯁꯨ ꯍꯟꯗꯛꯇꯤ ꯑꯃꯠꯇ ꯌꯥꯔꯔꯣꯏꯗꯣ ꯅꯤꯄꯥ ꯅꯪ ꯃꯨꯟꯅ ꯈꯜꯂꯣ ꯅꯪꯕꯨ ꯐꯥꯔꯨ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯁꯨ ꯅꯠꯇꯦ ꯏꯅꯤꯡꯊꯧꯅ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛꯇ ꯂꯥꯛꯎ ꯑꯊꯨꯕ ꯊꯕꯛ ꯑꯃꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ
ꯑꯗꯨꯒ ꯅꯍꯥꯛ ꯎꯃꯪ ꯑꯁꯤꯗ ꯑꯃꯨꯛ ꯆꯠꯄ ꯌꯥꯒꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅꯁꯨ ꯊꯥꯖꯔꯤꯗꯣ? ꯑꯩꯒꯤ ꯗꯔꯀꯥꯔ ꯀꯔꯤ ꯂꯩꯗꯨꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯀꯧꯔꯤꯕꯅꯣ? ꯑꯩꯍꯥꯛ ꯅꯣꯡꯃꯗꯤ ꯂꯥꯏꯔꯗꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯎꯃꯪꯁꯤ ꯊꯥꯗꯣꯛꯄꯗ ꯑꯋꯥꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯌꯣꯡ ꯑꯗꯨꯅ ꯐꯖ ꯐꯖꯕ ꯍꯩꯔꯥ ꯀꯣꯟ ꯀꯣꯟꯗꯨꯅ ꯄꯨꯔꯛꯇꯨꯅ ꯇꯣꯅꯥꯟꯕꯗ ꯄꯤꯔꯝꯃꯤ꯫ ꯇꯣꯅꯥꯟꯕꯅ ꯍꯩꯁꯤꯡꯗꯣ ꯃꯅꯥꯏ ꯑꯅꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯀꯔꯤ ꯉꯥꯡꯅꯈ꯭ꯔꯕ, ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯕ ꯌꯣꯡꯂꯩꯃ ꯑꯗꯨ ꯀꯔꯤꯁꯨ ꯇꯥꯍꯧꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯣꯅꯥꯟꯕꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯃꯤꯗꯨ ꯌꯣꯡꯂꯩꯃꯒꯤ ꯃꯤꯠꯅ ꯂꯥꯏꯅ ꯎꯕ ꯉꯝꯂꯝꯃꯤ꯫ ꯏꯅꯤꯡꯊꯧꯕꯨ ꯁꯥꯎꯍꯟꯕꯁꯨ ꯄꯥꯝꯖꯗꯦ, ꯍꯥꯏꯕ ꯏꯟꯗꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯒꯅꯨ꯫ ꯇꯧꯕ ꯉꯝꯕ ꯅꯤꯡꯊꯧꯅꯤ꯫ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯊꯧꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄ ꯀꯅꯥꯁꯨ ꯇꯧꯅꯗꯦ꯫ ꯏꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯪꯒꯠꯄꯤꯌꯨ꯫ ꯎꯃꯪ ꯃꯅꯨꯡꯗꯒꯤ ꯑꯩꯍꯥꯛ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯖꯗꯕꯅꯤ꯫ ꯇꯁꯦꯡꯅ ꯑꯩ ꯉꯝꯖꯗꯕꯅꯤ꯫ ꯐꯅ ꯀꯟꯅ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯄꯗ ꯇꯥꯈꯤ꯫ ꯋꯥꯔꯝ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯎꯃꯪ ꯆꯠꯂꯨꯕ ꯃꯅꯥꯏ ꯑꯅꯤꯗꯨꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯈꯪꯍꯟꯗꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯄꯥꯈꯪ ꯑꯗꯨ ꯀꯣꯅꯨꯡꯗ ꯆꯠꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯒꯠꯆꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯎꯃꯪꯒꯤ ꯄꯥꯈꯪꯗꯣ ꯀꯧꯍꯜꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯝꯕ ꯗꯔꯀꯥꯔ ꯂꯩꯕꯒꯤꯅꯣ? ꯍꯧꯖꯤꯛ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯑꯁꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯁꯦꯅꯥꯄꯇꯤ ꯑꯃ ꯍꯥꯞꯅꯕ ꯍꯥꯏꯗꯨꯅ ꯈꯟꯅꯕꯗ ꯎꯃꯪꯒꯤ ꯄꯥꯈꯪ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯤ꯫ ꯏꯅꯥꯏ ꯑꯅꯤꯗꯨꯗꯒꯤ ꯄꯥꯈꯪꯒꯤ ꯖꯕꯥꯟ ꯑꯗꯣ ꯑꯩꯅ ꯈꯪꯂꯤ꯫ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯅꯤꯡꯗꯕꯒꯨꯝ ꯏꯇꯧ ꯇꯧꯔꯤ꯫ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯒꯤꯅꯤ ꯍꯥꯏꯗ꯭ꯔꯕꯗꯤ ꯂꯥꯛꯎ ꯌꯥꯔꯣꯏ꯫ ꯄꯥꯕꯨꯡꯅ ꯃꯥꯕꯨ ꯇꯁꯦꯡꯅ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯍꯥꯞꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕꯤꯔꯕꯗꯤ ꯑꯩ ꯍꯦꯛꯇ ꯎꯃꯪꯗ ꯆꯠꯂꯒ ꯄꯥꯈꯪ ꯑꯗꯣ ꯀꯣꯅꯨꯡꯗ ꯄꯥꯕꯨꯡꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯅꯔꯨꯔꯒꯦ꯫ ꯃꯍꯥꯛ ꯑꯗꯣ ꯊꯣꯏꯗꯣꯛꯅ ꯐꯠꯇꯕ ꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯄꯥꯈꯪ ꯑꯗꯣ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯉꯝꯗꯦ꯫ ꯃꯥꯗꯤ ꯎꯃꯪ ꯑꯗꯨꯗ ꯌꯣꯡꯁꯤꯡꯒ ꯂꯩꯕ ꯑꯁꯦ ꯌꯥꯝꯅ ꯄꯥꯝꯕꯖꯥꯠꯅꯤ꯫ ꯃꯥꯕꯨ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯄꯤꯕ ꯍꯥꯏꯕ ꯑꯁꯤꯗ ꯅꯪꯒꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯃꯍꯥꯛꯁꯨ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯗ ꯄꯥꯕꯨꯡ, ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯦꯔꯥꯟꯅꯅ ꯂꯧꯈ꯭ꯔꯅꯤꯗꯣ꯫ ꯁꯦꯅꯥꯄꯇꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯨꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯍꯥꯟꯅꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯕ ꯀꯥꯟꯅꯗꯦ꯫ ꯃꯍꯥꯛ ꯑꯣꯏꯗꯕ ꯇꯧꯕ ꯃꯤꯁꯛ, ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯇꯕ ꯃꯤ ꯑꯃꯕꯨ ꯃꯔꯥꯟ ꯄꯤꯁꯤꯜꯂꯗꯨꯅ ꯀꯩꯁꯨꯝ ꯆꯪꯗ ꯊꯝꯖꯤꯟꯕ ꯉꯝꯕ꯫ ꯁꯦꯅꯥꯄꯇꯤꯒꯤ ꯋꯥꯀꯠꯇ ꯑꯆꯨꯝꯕ ꯑꯣꯏꯅ ꯂꯧꯔꯨꯕꯅ ꯅꯤꯡꯊꯧ ꯑꯩꯍꯥꯛꯀꯤꯁꯨ ꯃꯥꯏ ꯈꯨꯔꯕꯅꯤ꯫ ꯏꯕꯦꯝꯃ, ꯏꯄꯥꯅ ꯑꯍꯥꯟꯕꯗꯗꯤ ꯏꯆꯥꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ꯫ ꯌꯣꯡꯅ ꯈꯨꯔꯛ ꯍꯥꯡꯗꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯒ ꯎꯃꯪ ꯑꯗꯨꯗ ꯌꯣꯡ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕ ꯉꯝꯕ ꯃꯤꯁꯛꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯒꯤ ꯋꯥ ꯇꯥꯗꯅ ꯌꯣꯡ ꯍꯥꯠꯂꯒ ꯆꯥꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯄꯨꯔꯛꯄ ꯁꯦꯅꯥꯄꯇꯤꯒꯤ ꯃꯒꯨꯟ ꯑꯩꯅ ꯈꯪꯅꯕꯅꯤ꯫ ꯄꯥꯕꯨꯡ, ꯃꯤꯑꯣꯏꯕꯗꯤ ꯁꯥꯎꯔꯛꯄ ꯑꯃꯗꯤ ꯏꯀꯥꯏꯕ ꯅꯪꯂꯛꯄ ꯃꯇꯝꯗ ꯑꯐ ꯐꯠꯇ ꯑꯁꯨꯝ ꯑꯔꯥꯟ ꯊꯤꯔꯛꯂꯣꯏ꯫ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯈꯜꯗ ꯃꯥꯡ ꯊꯥꯔꯛꯀꯅꯤ꯫ ꯑꯩꯗꯤ ꯁꯦꯅꯥꯄꯇꯤꯗꯣ ꯌꯥꯝꯅ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯏ꯫ ꯃꯥꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ? ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯦꯅꯥꯄꯇꯤ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯊꯥꯛ ꯆꯞ ꯃꯥꯟꯅꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯁꯦꯅꯥꯄꯇꯤ ꯑꯃ ꯍꯥꯞꯇꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯐꯂꯥꯡ, ꯃꯤꯍꯥꯠ ꯃꯤꯄꯨꯟ, ꯍꯨꯔꯥꯟ ꯆꯤꯟꯊꯤꯅ ꯆꯤꯡꯕ ꯆꯠꯊꯔꯛꯂꯕꯗꯤ ꯁꯦꯅꯥꯄꯇꯤ ꯑꯃꯒꯤ ꯃꯊꯧ ꯌꯥꯝꯅ ꯆꯞ ꯆꯥꯅ ꯂꯩ꯫ ꯁꯦꯅꯥꯄꯇꯤ ꯑꯐꯕ ꯑꯃ ꯂꯩꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏꯁꯨ ꯂꯩꯔꯔꯣꯏꯗꯣ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯅꯆꯥ ꯎꯃꯪꯗ ꯆꯠꯂꯒ ꯄꯥꯈꯪ ꯑꯗꯨ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯄꯥꯕꯨꯡꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯍꯥꯏ, ꯇꯥꯔꯕ꯭ꯔꯥ? ꯃꯍꯥꯔꯥꯅꯤ, ꯕꯟꯗꯤ ꯄꯥꯈꯪ ꯑꯗꯨꯕꯨ ꯁꯦꯅꯥꯄꯇꯤ ꯑꯣꯏꯍꯟꯅꯅꯕ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯔꯨꯔꯕꯅꯤ꯫ ꯌꯥꯔꯛꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤꯅ ꯄꯥꯈꯪ ꯑꯗꯨꯕꯨ ꯎꯃꯪꯗꯒꯤ ꯑꯣꯏꯅ ꯀꯧꯔꯨꯔꯒꯅꯤ꯫ ꯃꯍꯥꯔꯥꯅꯤ, ꯅꯍꯥꯛꯀꯤꯗꯤ ꯀꯔꯤ ꯃꯠ ꯂꯩꯔꯤꯕꯅꯣ? ꯃꯗꯨ ꯊꯥꯖꯕ ꯋꯥꯠꯂꯤ꯫ ꯄꯥꯈꯪ ꯑꯗꯨꯒꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃ ꯂꯩꯔꯤ꯫ ꯌꯣꯡ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯕ ꯃꯍꯥꯛ ꯑꯗꯨ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯍꯥꯞꯆꯤꯜꯂꯨꯔꯒ ꯎꯃꯪꯗ ꯑꯗꯨꯝ ꯂꯩꯊꯣꯛꯈ꯭ꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯥꯏꯈꯨꯒꯅꯤ, ꯁꯣꯛꯄ ꯅꯪꯒꯅꯤ꯫ ꯍꯥꯟꯅꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯀꯂꯛ ꯄꯦꯟꯅꯈꯤꯅꯤ꯫ ꯃꯨꯟꯅ ꯁꯅꯥꯕꯨꯗꯤ ꯇꯧꯕꯤꯌꯨ꯫
ꯕꯟꯗꯤ ꯑꯗꯨꯒꯤ ꯃꯒꯨꯟ ꯅꯆꯥꯅ ꯐꯖꯅ ꯈꯪꯏ꯫ ꯃꯍꯥꯛ ꯑꯆꯨꯝꯕ ꯇꯧꯒꯅꯤ, ꯃꯊꯧꯅꯥ ꯂꯩꯒꯅꯤ꯫ ꯈꯨꯡꯒꯪꯗ ꯄꯣꯛꯄ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯇꯩꯒ ꯃꯥꯟꯅꯗꯕ ꯂꯝꯆꯠ ꯋꯥꯈꯜ ꯂꯩ꯫ ꯑꯩꯅ ꯆꯠꯂꯒ ꯃꯉꯣꯟꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯥꯏꯔꯨꯒꯅꯤ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯌꯣꯡꯒ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯅꯕ ꯉꯝꯗ꯭ꯔ ꯃꯤꯁꯛ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯑꯔꯪ ꯑꯔꯥꯛ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯊꯣꯟꯗꯨꯅ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯐꯝꯕ ꯄꯥꯝꯒꯗꯕ ꯃꯤꯁꯛ ꯑꯗꯨ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯃꯀꯣꯛꯇ ꯑꯉꯥꯎꯕꯒꯤ ꯋꯥꯈꯜ ꯑꯃ ꯌꯥꯎꯔꯤꯅꯦ꯫ ꯃꯗꯨꯒꯤ ꯄꯥꯈꯪ ꯑꯗꯣ ꯃꯍꯥꯛꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀꯅꯥꯒꯨꯝ ꯃꯤꯅ ꯄꯣꯛꯊꯣꯛꯂꯒ ꯎꯃꯪ ꯑꯗꯨꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯗꯨꯅ ꯌꯣꯡꯁꯤꯡ ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄ ꯂꯣꯏꯅꯔꯗꯨꯅ ꯆꯥꯎꯔꯛꯄꯗꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯍꯤꯡꯕꯒꯤ ꯍꯩꯅꯕꯤ ꯂꯩꯇꯕ ꯑꯣꯏꯔꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯚꯥꯔꯤ ꯁꯝꯕꯟ ꯈꯪꯕꯁꯨ ꯅꯠꯇꯦ꯫ ꯌꯣꯡꯒꯤ ꯋꯥꯈꯜꯗ ꯌꯣꯡꯂꯥꯏ ꯆꯨꯕ ꯆꯥꯔꯥ? ꯄꯥꯕꯨꯡ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ꯫ ꯃꯄꯥ ꯃꯃꯥ ꯃꯁꯛ ꯈꯪꯗꯕ, ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕ ꯎꯃꯪꯗ ꯆꯥꯎꯔꯛꯄ ꯑꯣꯏꯁꯅꯨ꯫ ꯃꯍꯥꯛ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ, ꯌꯣꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯁꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯌꯣꯡꯗꯤ ꯅꯠꯇꯦ, ꯃꯤꯅꯤ꯫ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯄꯒꯤ ꯑꯌꯥꯕ ꯄꯤꯅꯕꯤꯌꯨ꯫ ꯍꯩ, ꯅꯍꯥꯛ ꯅꯇꯣꯝꯇ ꯆꯠꯄꯗꯤ ꯌꯥꯔꯣꯏꯅꯦ꯫ ꯀꯅꯥꯒ ꯆꯠꯀꯅꯤ? ꯑꯩꯒꯤ ꯏꯅꯥꯛ ꯅꯛꯅ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯑꯗꯨꯃꯛ ꯆꯪꯒꯗꯧꯔꯤꯕ ꯂꯝꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ ꯀꯩꯅ꯭ꯌꯥ ꯑꯃꯅꯤ꯫ ꯀꯣꯅꯨꯡꯗꯒꯤ ꯏꯅꯥꯏ ꯅꯨꯄꯤ ꯑꯅꯤꯒ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ ꯄꯥꯕꯨꯡꯒꯤ ꯊꯥꯖꯕ ꯃꯅꯥꯏ ꯑꯅꯤꯒ ꯄꯤꯕꯤꯌꯨ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯣ ꯏꯄꯥꯅ ꯄꯤꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯈꯪ ꯑꯗꯨꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯕꯨꯡ ꯑꯍꯟ ꯌꯥꯏꯁꯥꯗ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯑꯁꯤꯕꯨ ꯄꯤꯕ ꯇꯥꯔꯦꯗꯣ꯫ ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯃꯍꯥꯛ ꯑꯗꯣ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯃꯤꯅꯨꯡꯁꯤ ꯈꯪꯕ, ꯖꯤꯕꯕꯨ ꯍꯤꯡꯁꯥ ꯇꯧꯗꯕ ꯃꯤꯁꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕꯨꯡ ꯌꯥꯏꯁꯥꯗ ꯁꯦꯅꯥꯄꯇꯤ ꯐꯝ ꯄꯤꯔꯕꯗꯤ ꯐꯝꯅꯥꯏꯕꯁꯤꯡ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯏꯅꯥꯏ ꯏꯁꯦꯟ ꯄꯨꯝꯕꯅ ꯐꯥꯎꯕ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯔꯣꯏ꯫ ꯃꯅꯥꯁꯨ ꯄꯪꯂꯦ, ꯋꯥ ꯉꯥꯡꯕꯁꯨ ꯃꯔꯣꯜ ꯂꯧꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯅꯤ ꯅꯄꯥꯕꯨꯡ ꯑꯩꯍꯥꯛꯅꯁꯨ ꯋꯥꯔꯤꯕꯁꯦ꯫ ꯅꯍꯥꯛꯇꯤ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯥꯒꯤ ꯂꯤꯡꯖꯦꯜ ꯊꯧꯅꯥ ꯆꯦꯜ꯫ ꯅꯨꯃꯤꯠ ꯑꯗꯣ ꯉꯁꯤꯁꯨ ꯑꯩꯅ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯉꯤ꯫ ꯁꯦꯅꯥꯄꯇꯤꯅ ꯕꯟꯗꯤꯒꯤ ꯎꯁꯞ ꯑꯗꯨꯗ ꯆꯥꯛ ꯆꯥꯎ ꯌꯥꯗ꯭ꯔꯕꯗ ꯕꯟꯗꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯨꯄꯥꯛꯅ ꯊꯥꯕ ꯍꯧꯔꯛꯄꯗ ꯅꯪꯅ ꯊꯧꯅꯥ ꯂꯩꯅ ꯃꯍꯥꯛꯄꯨ ꯐꯨꯕ ꯌꯥꯔꯣꯏ, ꯀꯔꯤꯒꯤꯗꯃꯛ ꯈꯨꯠ ꯊꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯗꯨꯅ ꯁꯦꯅꯥꯄꯇꯤꯒꯤ ꯃꯥꯌꯣꯛ ꯑꯗꯨꯗ ꯂꯦꯞꯈꯤꯕ ꯑꯗꯣ꯫ ꯑꯍꯥꯟꯕꯗꯗꯤ ꯅꯄꯥꯕꯨꯡ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯨ꯫ ꯅꯪꯒꯤ ꯅꯊꯧꯅꯁꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯅꯍꯥꯛꯄꯨ ꯋꯥꯔꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯉꯨ, ꯅꯍꯥꯛꯀꯤ ꯆꯀ꯭ꯔꯤꯗꯒꯤ ꯕꯟꯗꯤ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯋꯥꯌꯦꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯆꯨꯝꯕ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯈꯪꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯥꯜꯗꯤ ꯑꯀꯣꯟꯕꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯗ ꯅꯠꯇꯦ, ꯑꯩꯁꯨꯅꯤ ꯏꯆꯥꯕꯨ ꯂꯥꯟꯅ ꯈꯜꯂꯨꯕ꯫ ꯕꯟꯗꯤꯗꯨꯒꯤ ꯑꯄꯥꯝꯕ ꯄꯦꯟꯗꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯏꯆꯥꯅꯨꯄꯤꯅ ꯕꯟꯗꯤꯗꯨ ꯀꯌꯥꯔꯛ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯁꯦꯔꯥꯟꯅꯅ ꯐꯠꯇ ꯋꯥꯈꯜ ꯀꯌꯥꯅ ꯏꯆꯥꯕꯨ ꯑꯊꯤꯡꯕ ꯄꯤꯈꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯄꯥꯜꯗꯒꯤ ꯕꯟꯗꯤ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯗꯨꯅ ꯀꯩꯁꯨꯝꯁꯪꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯊꯥꯖꯩ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯕꯗꯤ ꯄꯥꯈꯪ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯋꯥꯈꯜ ꯈꯟꯊꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯋꯥꯔꯤ ꯇꯧꯅꯗꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯎꯃꯪꯗ ꯆꯠꯄ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈ꯭ꯔꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯎꯃꯪ ꯆꯠꯄ ꯌꯥꯒꯗꯕ ꯅꯨꯄꯥ ꯑꯅꯤ, ꯅꯨꯄꯤ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯊꯧꯔꯥꯡ ꯇꯧꯈꯤꯔꯝꯃꯤ꯫ ꯎꯃꯪ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯃꯖꯥ ꯏꯕꯦꯝꯃ ꯅꯨꯡꯉꯥꯏꯔꯕ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯕꯨ ꯅꯤꯡꯂꯕꯗꯤ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯄ ꯑꯣꯏꯔꯦꯀꯣ꯫ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯔꯝꯕ ꯀꯥꯟꯗ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯗꯒꯦ ꯈꯟꯖꯔꯝꯕꯗꯣ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯆꯠꯂꯅꯤꯀꯣ꯫ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯒ ꯀꯔꯝꯕ ꯋꯥꯍꯩꯅ ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯆꯠꯅꯕꯒꯤ ꯎꯄꯥꯏ ꯇꯧꯒꯅꯤ? ꯆꯝꯖꯔꯕ, ꯂꯥꯟꯖꯗ꯭ꯔꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯑꯣꯏꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈ꯭ꯔꯅꯤꯗ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯌꯣꯡ ꯑꯗꯨꯒ ꯊꯥꯗꯣꯛꯅꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯀꯝꯗꯧꯕ? ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯄꯤꯔꯕꯅꯤ, ꯅꯤꯡꯊꯧ ꯐꯥꯎꯕ ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯇꯟꯖꯥ ꯂꯩꯔꯕꯅꯤ ꯍꯥꯏꯔꯕꯗꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯝꯕ ꯎꯄꯥꯏ ꯇꯧꯕ ꯇꯥꯏ?
ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯀꯌꯥꯅ ꯑꯍꯤꯡ ꯑꯗꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯗꯅ ꯅꯣꯡ ꯉꯥꯜꯂꯛꯄ ꯈꯪꯍꯧꯗꯦ꯫ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯃꯎ ꯏꯔꯨ ꯃꯩꯊꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯎꯃꯪ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯎꯃꯪ ꯆꯠꯀꯗꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯈꯪꯂꯕꯅꯤꯅ ꯃꯁꯥ ꯃꯁꯥꯅ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡ ꯂꯣꯏꯈ꯭ꯔꯦ꯫ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯎꯃꯪꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯎꯍꯧꯕ ꯃꯤꯁꯤꯡꯅ ꯉꯛꯅ ꯌꯦꯡꯅꯩ, ꯉꯥꯡꯅꯩ, ꯔꯥꯖꯀꯨꯃꯥꯔꯤ ꯃꯅꯥꯏ ꯅꯨꯄꯥ ꯑꯅꯤꯒ ꯅꯨꯄꯤ ꯑꯅꯤꯒ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯔꯤꯁꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯈꯔ ꯑꯃꯅ ꯍꯥꯏꯅꯩ, ꯔꯥꯖꯀꯨꯃꯥꯔꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯪꯅꯕ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯤꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯑꯎꯕ ꯑꯌꯦꯡꯕ ꯄꯨꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯍꯧꯏ, ꯁꯣꯟꯅꯍꯧꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯤ ꯃꯥꯏꯊꯣꯡ ꯐꯤꯖꯦꯠ ꯂꯩꯇꯦꯡ, ꯁꯝꯂꯥꯡꯅ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯂꯛꯇ ꯂꯥꯏꯒꯤ ꯃꯆꯥꯃꯛꯅꯤ ꯍꯥꯏꯅ ꯉꯥꯡꯅꯍꯧꯏ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅ ꯊꯧꯗꯣꯛ ꯑꯃꯒꯤ ꯆꯠꯄ ꯅꯠꯇꯕ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯨꯆꯤꯡꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯂꯝ ꯂꯥꯞꯅ ꯊꯣꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯅꯥꯏ ꯃꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯗꯨ ꯀꯗꯥꯏꯗꯅꯣ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯈꯪꯅꯔꯝꯗꯦ꯫ ꯋꯥꯐꯝ ꯑꯁꯤ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯐꯥꯎꯕ ꯑꯃꯠꯇ ꯈꯪꯅꯔꯝꯗꯦ꯫ ꯁꯦꯅꯥꯄꯇꯤ ꯍꯥꯞꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯊꯧ, ꯃꯍꯥꯔꯥꯅꯤ ꯑꯃꯁꯨꯡ ꯀꯨꯃꯥꯔꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯄꯥꯎ ꯈꯪꯅꯔꯝꯗꯦ꯫ ꯁꯦꯅꯥꯄꯇꯤ ꯅꯨꯡꯇꯤꯒꯤ ꯀꯣꯅꯨꯡ ꯀꯥꯔꯛꯄ ꯂꯦꯞꯇ꯭ꯔꯕꯁꯨ ꯃꯊꯝ ꯑꯣꯏꯗꯗꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯑꯔꯣꯠꯄ ꯋꯥꯈꯜ ꯑꯃ ꯑꯆꯦꯡꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯁꯣꯏꯕ ꯑꯍꯣꯕ ꯍꯦꯛ ꯂꯥꯛꯄꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯗꯕꯒꯤ ꯉꯥꯏꯔꯤ꯫ ꯁꯦꯅꯥꯄꯇꯤꯁꯨ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕ ꯇꯥꯔꯛꯄꯗꯒꯤ ꯈꯪꯂꯛꯂꯝꯃꯤ ꯑꯅꯧꯕ ꯁꯦꯅꯥꯄꯇꯤ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯕ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯅꯥꯏ ꯃꯁꯦꯟ ꯑꯅꯤ ꯑꯍꯨꯝꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯝ ꯊꯥꯞꯅ ꯆꯠꯈꯤ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤꯅ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯏ, ꯀꯗꯥꯏꯗ ꯔꯥꯖꯀꯨꯃꯥꯔꯤ ꯆꯠꯂꯤꯕ? ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤꯁꯨ ꯌꯥꯎꯏ, ꯅꯨꯄꯥ ꯑꯅꯤꯁꯨ ꯌꯥꯎꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯇꯥꯕꯗ ꯚꯥꯞ ꯇꯥꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯁꯣꯏꯗꯅ ꯌꯣꯡꯒꯤ ꯎꯃꯪꯗ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯇꯥꯏ ꯈꯟꯖꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯄꯥꯎꯁꯤꯡ ꯑꯗꯨꯕꯨ ꯇꯝꯂꯝꯃꯤ꯫